Myanmar gi MP oramba Thianglan Pau hauki akhoi Manipur gi lal Thianglan Pau guite Manipur gi lal nipan gi luchingba oiri bot hadaba gi haksu fangle ai ba wapum khak ngasi tonga tonga ba pau che sing da phongle ja masita sei na khoi gi lakchok pandam da khoi gi Christian body sing na khoi gi sogatli ba kuki jomi mar haibana chingba masugumba militant group sing sina khoi gi hauze akhoi gi mayam na kan haina ri ba border fencing agaduga FMR regime haibagi Masi sida border fencing tauba aduga free movement regime chatna handabada yaningdriba masi kari gino aibsne aduga matau karamna foreigner amana Indian gi koigi India da lay batana tana anti national oiba thabak sing da yam chene ai wafam am ku thamni ja aduga masida matau karamna ma koigi foreigner amana Indian gi passport se pairaga matau karamna leiram dibano aibni masigi matang da so koi 2019 da inquiry ma chathagi ba leikrabani dubu masi inquiry du kamai tau khrabano aduga makha ta ba report singsna kai dau khrabano haibu news a sam tang se kamaina koi gi mkhoi ni yaningdriba border fencing kha ba sida mkhoi na haidi ba frup singsna yaningdriba aduga I hawa makhak sagalaga tongan ba masi gumba foreigner man Indian passport ka pairam basi kanagi kamai tauraga matau kramna tauki baduno haibu news a kamai thabininge sam tang Sana hojiki magi keno dut kari bomaming tu Thanglian Pau guite guite Thanglian Pau guite hai risi masigi mioi asi keno ki hojimak Zomi Revolutionary Army hai na le ba Zomi Revolutionary Organization hai na reunification organization hai ba hai ba akoi ki Zomi singi khulai pai ba Kangbu hai tare militant organization adugi masi chairman ne hari hai ba magi organization si ZRA hai si hojimak aikogi government of India ga suspension of operation sign tongna dana yauriba leiriba akoi UPF pungju keno hai ba adugi keno dugi akoi umbrella organization adugi magi constituent keno amani militant organization namanya. Ada hai di bat Thanglian Pau sorry dari Thanglian mani Thanglian Pau guiti hai si ti guiti ara samjala si ane ja Thanglian Pau guiti masih sumi kenota Myanmar da masih MP oirambat mioi mani masih adu kenota aku ki Myanmar da military junta na akoi ki lengak paikhalat pa adaki keno tor pa makhoi na ku tor matung da makhoi na power paik matung da kiti keno da matam da masi phagane na ki bidagi Myanmar thadu oga masi Manipur sial pani haita admai tor ga laikiba mioi si sumi masi 1990 da Myanmar da MP oina makhoi ki Myanmar ki oikiba aduman Zomi National Congress haiba duki kenosi mirep oiraga masi mikho da mai pak ni adu kona masi phagane na ki bati masi selak pane na haire adu la isi wafam di ma khakta na te Myanmar ki keno da selak laga Manipur da saidang laga laikiba aduga hojikna citizen ondana voter card paidana adigi Aadhaar card paidana adi Indian passport paidana leiriba miosingse yam rabjani masih yang perkara yang macam ni Manipur da sukhara adum lay Mizoram da lay adamai to na hojik makhoi na sang se ngasi mak akhoi ki 2023 gi 3rd May da ki thor khiba iho Irang asumba Myanmar ki sang khiba mioi mayam matuna keno to patigi makhoi ki akan ba pressure da ki makhoi ki lalong makhoi ki agenda makhoi ki tungi oiba political objective mayam duna maram oi haraga alsmaina si lan si tor pane maitai da lan che hor pane aduna makhoi hojik si masing si yam labani ko keno da Surasanpur da Kangpokpi da aduga Sangdil district ki makhoi ki keno da akan ba area sing da Myanmar ki selpa sangpa akoina haidisni illegal immigrant haidisi illegal immigrants si asuki mate masing khangdana leirabane yam tina leiribane yama bane aduna makhoi singsina sangthok sangsin tawbasi da nuaina na ba aduga makhoi ki khulai puthok pusin tawbada nuaina na ba
ada simba mayam si tong nam gidang ta makhoi na khoi border fencing si khaba yaroi habi pot si la ibani asrida border fencing khaba yaroi hai sta makhoi ki leire loina makuki jo puna maki makhoi ki organization puna mak adi serves ki body sing kari sing makhoi na loina ma hai bani makhoi na putpa Myanmar da musang India da musang India means Manipur rom da aduna putpa phawdo phawchin si tobu yana na ba lai thokku sin tobu yana na ba son adai makhoi ki political objective makhoi ki Christian keno ki nation ma sakat wapam mayam makhoi loina khanari boduni ad smaina asi magi makhoi ki agenda do mai partner khona bada leida do Myanmar boundaries da fencing do khaglabadi tawrabadi leirabadi makhoi si sangthok sasin tobu matamda apan du oirabani na madu tobu yaroi sini dana makhoi hai PNP hairiba adagi kana ITLF adagi leiriba makhoi body punamak nani makhoi hairi singse aduna makhoi phutpa phawtok na ba adagi makhoi gi mi mayam sunda konjelakpa changsilakpa madu da apan mapiham dana bagi dangta sigi keno si tobu yaroi haibane bo nagagi oiba kanghu su makhoi su adum haidab dinate makhoi gi hairiba keno du makhoi su keno mani adum karahani objective si kitang khenar gasu makhoi su maram asumba haphat manaba maram amani makhoi gi mi mayam ama asum nakan tai adagi som su tai adagi sangthok sangsin tawnaba amagi makhoi gi keno da relationship interaction asumba mayam da makhoi livelihood tan khopa adu man sumba mayam ama excuse mayam di leiko adu oiragasu makhoi su adum hairi baneba adu bo hojik akhoi gi Manipur ki apumna saktam kahandana ba akhoi gi punna hinaba hana kumna peacefully aduga harmoniously leiminana bagi sumagi phium dadi akhoi border fencing se yam thina tangai phadabane aduga asmai to na ngasai gi keno da akhoi TH guite hariba miyo yasi mamang da 2019 da government of India ki Ministry of Home Affairs na maksi kamdona keno da Myanmar de MP or miyo yamana Manipur de changlak Manipur India ki passport pairaga leram libno haidana matamdu da makhoi thiglakpa government of Manipur da chief secretary da akhoi ki CA irtna hangakhiba hairkhiba leikrabani adugi matang da inquiry tawnana ba haina inquiry su tawkrabani sumi hoje habili tuni adu inquiry to ki sumi adugi report de akhoi khangdre akhoi tadre inquiry tu da kari leikrake adu makhoi ma buti masak khangba ngamle identify tore ma si Myanmar masani Myanmar ki citizen ni aduga India ki passport paire voter card paire Aadhaar card paire adu India da magi family kari kara loin leire aduga hai bachidi adum sumle aduga kamaina asuma myoy amana aduga hai si yamna nokning isu ma hai ba myoy asina chairman oi ba head oi ba ZRA hai bachi ngasagi akhoi gi su de yauri ba SOO de yauri ba UPF adugi magi keno amne constituent keno ama oirine organization ama oirine asima pachimang suni hajimang su government of India ki mihut mayam akhoi ekemista hoi kari hot tawraka Delhi da kaungdana wari sanabu ma masam su yauri bane aduni da fighting ngai ise aduna sigi matang dadi kare hane akhoi ki political yamna aruba keno ki mayam ama adum thorak nani lerani adu hajiksu mabu keno government of India na yara bomutung da ya halaga machi adum thambani hai tare makhoi na wari sanari se makhoi na khange machi foreigner mani hai se foreigner man kam dawna illegally Manipur de sangsalak laga India de sangsalak laga Indian passport ka pairaga kam dawna keno taw himno lekhrimno habadu government of India na khangla phawada hojikti kai haidre makhoi na su kai haidre makhoi na wari sanam da yawri sine asimo miyoi sina hojik Manipur ki apun masaktam thugaina na honar adagi ethnic akhoi ki singmogi war ethnic keno torpa aduga makhoi ki tongan ba agenda masagi Christian makhoi ki kuki jogi keno ma national sakat nam honar pa simba mayam se leirib se masida keno ne ba hojik keno na Indian government of India na yan kar hani akhoi velvet globe ma upaga makhoi bu luna sana to bibugum wari sabada adum wari adum sadana khodna adum toriba makhoi bu themaga adum thambi paman ba adigi makhoi da adigi kenoni makhoi de paisa su piri bani makhoi ki SO da le suspension of operation the yaur militant group mayam se
masi in government of India na paisa su pira ka mo paisa mo thai ne ba thami ne ba mo gi designated camp mayam ma thami ba mo cha na ma thak na ba mo gi stipend salary hai tare ne mo tolop ka pi na mo khoi sin nuai na adum thabiri ne ba sini se ngai adna kari agenda no habdo adai da amuk tongan ba ma amuk lai re ba adna ओके ओजा ओजा दा मरक सिदा मखाता ना हजिकी वाहंग द लाक चंगे ओजा सिकुम फॉरेनर सिंग से सुम मखाता ना यो खटलगा थंबगी मवोंग अमा खक उरकपा मसी अखोइना इलीगल ओइबा मियोइ सिंग असि सुमाइना पासपोर्ट पीरगा लेहनबा सिकुम बकया से कोई हजिक हजिक याम तपना तपना सुम असेंगबा कनाना कनानो करमबनो है हाना नुशी चाना लेमिनरमी दुबु सुम लमजे लेशलके लमजिदा तपना तपना फंब चलगा हिप चले हाइबगी मोंगदा सुम तौसलपदगी असेंगबा खंगपदगी हजिक ओइरिबा हजिक अखोइगी मिदमांगदा तपना तपना फॉरेनर ना कनानो इलीगल ओइबा मतौ करमना चंगलकिबनो हाइबदु यामना मयेक सेंगना खंगलाए हाइबा तारे ओजा अदुबु हजिक फौबा सिगुम्बा फॉरेनर सिंगसे सुम योअगा थंबा अदुमक मरी से लेनरगा थमनबगी टाइप ते इंडिया लेंगाकना अदुम चथरगा लेइसे सिदा फतब थोलपसिंगदु करी करी ओइरकनी ओजा अदु मसी अखोइ सिगुम्बा कया सिबु मायुकननबगी दमक अखोइना करी खोंथांग लोखटप याबगे हाइबदु ओजा कमाइन तबिनी सनामसी सिगी मतंग दा अखोइगी कनोनी आइबु हाइजो हाइबदि खर केंतना हाइजरबदा यामना सांगना तथब याबो अदुम डिस्कशन मनी गवर्नमेंट ऑफ इंडिया ना करी गिदमता अखोइगी म्यांमार की कनोदा अखोइगी होजिक लेरिबा मिलिटरी जुंटा की मायोक्ता लान होरिबा अखोइगी मोइगी ऑर्गेनाइजेशन रेबेल ग्रुप मयाम अमा रेबेल ऑर्गेनाइजेशन मयाम से कमदौना कनो तौरिबनो अखोइगी करहनी गवर्नमेंट ऑफ सोमदगी इंडियन आर्मी दगी हाइगदरा अदुगा गवर्नमेंट ऑफ इंडिया ना मखोइदा करहनी आइना हुजा हजबा अखोइ बेलबेट ग्लोब अमा उपगा यामना नुंसी ना चाना योखत मानबगी थोंग अमा चथबसे मसी अदमक लेरबा वाफमनि मसी पुंसेंग सेंग लबा वानी अदुना मखोइ ngsaigi sin अखोइगी केनोदा म्यांमार की तोंग तोंग लम सिंगदुदा लेरिबा अखोइ रेबेल ग्रुप सिंगदैसा अखोइगी लॉजिस्टिक सपोर्ट पीबा खुदलाई पीबा सेल की मतंग पीबा अदगी मिलिटरी ट्रेनिंग पीबा सिम मयाम अमा तौरगा मखोइ मिलिटरी जुंटा की मतता लान होलिबा तहलिबा सिम मयाम सिकी मतुंगा मरुंगा अचौबा कनोगी अखोइगी वारी खरा अदम लेतब नते एजेंडा खरा लेतब नते से मयाम सिकी मनुंग इसम समना इतेन तेन हायरबदा अखोइगी होजिक मणिपुर की सु अखोइगी खुलाई पाइबा अखोइगी लालुरुप अदम मयाम अमा लेतब नते अखोइ मणिपुर की मतम अमगी निंखा तमंबा सोवरेंटी अमसुंग इंडिपेंडेंस हंजिल हननबा मधु अखोइ कनोदा इंडियाना मधु नमदना अखोइ लौखिबनी अदुना अखोइ मधु अखोइसु लौगनी हना हायना लान होरिबा अदुम ओनसन मयाम अमसु होजिक अखोइ मणिपुर की मपांदा तोंगा तोंगा मफुमसिंगदा बेस तौग लेरिबा असुम मयाम से मसिबुसु मखोइबु करहनी तखाइन मखोनबदा मखोइबु लोइसन मखोनबदा ngsaigi म्यांमार की मिलिटरी जुंटा की मतक लान होरिबा रेबेल फोर्सिंग से मखोइ सिगी मतेंग सि लौन मखोनबा हाइतारे मधु मसु अदम अकन कनोनी मरुबा यामना कनोनी ऑब्जेक्टिव अमने गवर्नमेंट ऑफ इंडिया की अदुना मखोइ की मतेंग लौरगा लान ता सनबा अदगी कनोदा तोबकोपा कामना कोनबा हंदता होकि मतम खरिस्ता अखुना अदुम तादुना अदुम लेरिबिस उरी बिसने अदुना अफाब खुलाई पिसलगा मखोइदा अदगी सेल की मतेंग पिसनबा खुलाई पिबा मयाम तौरे हरगा फिगी सुमाइना मणिपुर की सुलै जरिबा अदुम इंसिडेंट ऑर्गेनाइजेशन मयाम दु मखोइगी बेस कैंपसिंग केनो थुगाइनो कोनबा मखोइ तखाइनो कोनबा असीमसु मदुगी ऑब्जेक्टिव नि अदुगा अमरोमदा केनोदा अखोइगी म्यांमार सिटी अखोइ इंडिया की केनोदा मागी केनोदा करहनी इंटरनेशनल रिलेशन दा इंटरनेशनल डिप्लोमेसी दा यामना मरुबा अखोइ नेवर युलो नबलेबा मोबा मदुगे हेक नक्नरिबसी अखोइ चाइना सी लेरिबनी चाइना हाइजिसु वर्ल्ड से याम साक्तिना पावरफुल ओइबा अदुंबा लेबा म ओइरक्लिबनी इकोनॉमी दा हाइगेरा मिलिटरी पावर दा हाइगेरा अदना मखोइसि याम साक्तिना पावरफुल ओइबा अदुंबा ओनसन म ओइरपा अदना हाइबा चाइना की इन्फ्लुएंस म्यांमार सिदा होजिबसु याम काना लेरिबनी म्यांमार दा होजिक लेरिबा मिलिटरी जुंटा से चाइनीज केनो सिंगा चाइना ना यामना अकन बस सपोर्ट पीबा अदुंबा
keno amani koi regime amani aduna asumba mayam sisu sanagi or lady ba magi influencing karising thengnana bokhona ba adagi India ki akhi boundary border singa anu bokhona ba atopa karahani threat amta lehendana bokhona ba asuma mayam si singba mayam si lakmu tamdanga sagi Myanmar da keno to riba akhi lady ba rebel forcing se makhoi ga punna nakna chapmina ba makhoi yana ba yasina ba makhoi marup oi bhaib se masi yam kana ba akoi tungda yamna karahani afaba adumba India ki oinadi afaba fall phangda adumba pot amu oi banina adama makhoi nakna chapmina banina ai admaina haijaningi wafam simak akoi lady ba ton ba hiram sidi kita naina ba expert sing mayam na se adum loinam adum haina ba khana ba ngaktani Taga chari oza